Manipur Top Channel gi maikei gi maruibi I pausing miyamna thamjari ahanbada Chuchampur nauni hingsa thulakliba si any Kuki Tribe ni ensinbadagira Tangdu laitana search ki lusing basina lambi de thulaktuna players takri Chuchampur maramadi paiti gi marakta hokiba numit humni mari nisi gi manung thulakiwa nakpak tanabi gi watu osi any Kuki Tribe na masing yamzada mar singda ensinduna paiti bu khatna ba hokibani haina awang bu thakta pangbu source man haidi source dun makha taribdi hokiba leba bu numiki numidang pung nipan daba matamda maramadi paiti fruki miyoi singna Chuchampur makoi na leidiba mafam singda thoktuna makoi gi lamsing ngak shenbagi thabak sa thaki numit aduda hairiba furup ani sigi marakta pamdaba nuwaitaba thaudo amada thokibagi paulaiti adu numit adugi numidang athengma matamda any Kuki Tribe na marda tongsinduna zaumi hairaga khangnariba paiti marakta yamna sauna muknaba thokpadigi miyoi ama lekhiti thaudo thokpam adudagi phangba pawgil khuna man hai haukiba lepa pu numita maramadi zaumi gi leiriba makok thongbu lusing busingi marakta yanaba puraktuna ingtapa hanjilakhraba matungda numit adu any Kuki Tribe na mar furki miyoi singda insinbadagi pamdaba thaudo adu thokibani Chuchampur gi tungan mafam singda zaumi singna makoi oiba phiral yungliba singna du any Kuki Tribe na lautaduna zaumi furup singbu ikaiba pikhiba thawong aduda mar furup singi maikei digi nuwaitaba lebedigi hairiba pamdaba thaudo adu thokibani thaudo asigi matangna search ki leader amari Kuki MLA taruk ki maikei digi nakalani gi marakta nungsi chanana leminaduna mausagum tang dulaitana leinanaba appeal tarakpa lekhi Manipur thuklibi ethnic violence asi any Kuki Tribe na mastermind oiduna thukwanba irang amani hainasu pawgi source asina haidi hauji sathariba parliament budget mifam asi hek loibaga masagi sabsaba identity leijadaba any Kuki Tribe hairiba kangrup asigi mathaka central government asawo phirep ama lauraba yai hainasu pawgi source asina haidi amaromdana MLA Asabudin mitai singbu ziribamdigi takthoknaba honabada asawu khut yawi izal Manipur thukliba tha kungu homdoi fajalakadaraba irang sigi manungsana ziribamda leiba mitai singbu district asidigi takthoknaba honabada MLA Asabudin gi asawu khut yawi hena ziri apun malup zalgi maikhedigi thadorakpa chirol amana phongdorokli ziribam apun maluk ki media shieldigi thadorakpa chirol amana hai haukibe english ngani ga kunga mari gi jun kunga tarukta mar peace forum FPF la ziribam da lariba maramadi mitai furup mani ki marakta nungsi sanadana sinwada mar furup ki manungsanba ziribam gi dola khaldagi lomsang dulhan mar bengdigi banlal lalrik maramadi kalingar wandagi lari hekte mar koba miyoi ahumna mastermind oiduna ziribam na furup ani sigi marakta hingsa yauna nuwaitaba thaudo wathoksing thonana bohonabada yamna sauna senaba miyoi ni haina phongdokiba lekre Longsang Dulhan Hariba Muesi, Director of Education East Kimakada Liba, Dola Khal Punze LP School the Primary Oza Oina, Tabaktoba Muemani, Hariba Muesi Oza Oibata Matik Sadi Haidun, Directorate of Education East na Masagi Post Kirokraba Muemani, Makimut Tatagi, Tolopidun Atopa Muemana, Tabakpuki Balekre. Lomsang Dulhan Hariba Muesi, Ziribamgi MLA Usabudingi, PRO Oina Tabaktoba Muemani. Hariba Muesi Mar Furuki Indigenous Tribal Advocacy Committee ITAC gi Acting Commander in Chief ki thawdang lawa miyamani lemhoriba miyani eduna Usabudin gi lising makhada agent oina thabak toba miyoshi miyahum asina Mar Furuki inkhalakliba samjarabana hasungbu phataba lambi da lamjingduna mitei Furuki mathakta phataba thabak kya sathanba asobu thawdang lawriba miyoy ngaktani hariba miyahum asi moral gi matungin ain gi makhada sayak pigadabani Nakalamarom Manipur thukliba irang asigi saruk ama oina ziribamda leiriba tongan-tonganba kanglup furup singi marakta nungsi sanana leiminaba hotnabigi mahutta MLA Usabudina Manipur gi irang asubu hena pakthok sakthoknaba makhal makha kya gi khongthang pekhali ziribamda ingta pathuwaiduna hingsagi ba tongan-tongan thawdu wathok sing thokpada MLA Usabudina daita pugadabani ziribam gi background leiba Marlol bu ningthi ngang sakpa Bengali singda MLA Usabudina sophisticated weapons sing pisinduna ziribam da lariba misa miyam da aki tuzung ba pibdana tana background liba mitai singi yum sing mai thabagi thabak da hairiba Bengali miyoi sing sisu sauna sena bangaktani Marlol bu ningthi ngang sakpa nas das ko Bengali miyoi ma gilu sing makhada hairiba mitai singi yum sing si mai thakibani Siola sina makhata na hai
ꯖꯔꯤꯕꯝꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯕꯨ ꯇꯥꯛꯊꯣꯛꯅꯅꯕ ꯖꯔꯤꯕꯝꯒꯤ MLA ꯎꯁꯥꯕꯨꯗꯤꯟꯅ ꯂꯣꯟꯅ ꯇꯥꯡꯀꯛ ꯀꯌꯥ ꯊꯣꯛꯅ ꯃꯤꯐꯝ ꯀꯌꯥ ꯄꯥꯡꯊꯣꯛꯈꯤ ꯖꯔꯤꯕꯝꯗ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯟꯐꯝꯗ ꯁꯤꯖꯤꯟꯅꯒꯗꯕ ꯃꯆꯥꯛ ꯃꯊꯨꯝ ꯑꯃꯗꯤ ꯃꯣꯅꯤꯇꯔꯤꯒꯤ ꯃꯇꯦꯡ ꯄꯤꯁꯤꯟꯗꯨꯅ ꯃꯤꯇꯩꯁꯤꯡꯕꯨ ꯇꯥꯛꯊꯣꯛꯅꯅꯕ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯠꯁꯜ ꯊꯧꯔꯥꯡ ꯇꯧꯈꯤ ꯑꯗꯨꯕꯨ ꯖꯔꯤꯕꯝꯗ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯇꯩꯁꯤꯡꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪ ꯇꯞꯄ ꯂꯩꯃꯤꯟꯅꯕ ꯃꯈꯥ ꯇꯥꯅ ꯄꯥꯝꯕꯗꯒꯤ MLA ꯎꯁꯥꯕꯨꯗꯤꯟꯒꯤ ꯈꯨꯖꯜ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯈꯤ ꯑꯔꯣꯏꯕꯗ ꯖꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯕꯨ ꯇꯥꯛꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯈꯨꯖꯜ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯗ ꯖꯔꯤꯕꯝꯒꯤ MLA ꯎꯁꯥꯕꯨꯗꯤꯟ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪ ꯇꯞꯅ ꯂꯩꯕ ꯄꯥꯝꯖꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯤꯕ MLA ꯎꯁꯥꯕꯨꯗꯤꯟꯕꯨ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯁꯔꯨꯛ ꯌꯥꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯔꯤꯕ MLA ꯑꯁꯤꯗꯒꯤ ꯃꯤꯌꯥꯝꯅ ꯃꯤꯀꯨꯞ ꯅꯍꯨꯝꯁꯤꯡꯅ ꯂꯩꯅꯅꯕ ꯖꯤꯔꯤ ꯑꯄꯨꯟꯕ ꯂꯨꯞ ꯖꯥꯜꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯂꯤ ꯑꯃꯔꯣꯝ ꯇꯪꯗꯨ ꯂꯩꯇꯥꯅꯕ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯇꯨꯅ ꯄ꯭ꯂꯦꯌꯔ ꯆꯠꯊꯈ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯧꯅ ꯊꯣꯛꯂꯛꯈꯤꯕ ꯃꯥꯔ ꯑꯃꯗꯤ ꯄꯥꯏꯇꯤ ꯑꯅꯤ ꯎꯪꯈꯠꯅꯔꯤꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯈꯟꯅꯕ ꯂꯦꯞꯇꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯂꯝꯕꯤ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤꯅ ꯃꯃꯥꯡꯃꯛꯇꯗ ꯉꯁꯤ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯄ꯭ꯂꯦꯌꯔ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯌꯔꯗꯨꯗ ꯆꯔꯆꯀ ꯃꯔꯤ ꯂꯩꯅꯅ ꯄꯥꯁꯇꯔ ꯏꯚꯥꯟꯖꯦꯂꯤꯁ ꯔꯦꯚꯔꯦꯟ ꯃꯤꯁꯅꯔꯤꯅꯆꯤꯡꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯅꯗꯨꯅ ꯎꯪꯈꯠꯅꯔꯤꯕ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯊꯧꯔꯥꯡꯈꯤ ꯊꯧꯔꯥꯡ ꯑꯗꯨ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝꯁꯤꯡꯅ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯁꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯑꯊꯤꯡꯕ ꯄꯤꯈꯤꯗꯦ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯆꯠꯅꯍꯟꯕ ꯉꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗ ꯆꯪꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯨꯕ ꯃꯤꯇꯩ ꯑꯅꯤ ꯄꯨꯂꯤꯁꯅ ꯀꯜꯍꯧꯔꯦ ꯍꯥꯏꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯆꯍꯤ ꯑꯅꯤ ꯐꯖꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯕꯐꯔ ꯖꯣꯟ ꯀꯌꯥ ꯊꯝꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 9ꯗꯒꯤ ꯍꯧꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯄꯨꯝꯅꯃꯛꯇ ꯑꯊꯤꯡꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯥꯏꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯜꯂꯨ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗ ꯃꯤꯇꯩꯁꯤꯡꯅ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯑꯊꯤꯡꯕ ꯄꯤꯔꯤꯉꯩ ꯁꯦꯔꯛꯇ ꯉꯁꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯒꯝꯒꯤ ꯐꯥꯏꯗ ꯆꯪꯁꯤꯜꯂꯨꯕ ꯃꯤꯇꯩ ꯃꯆꯥ ꯑꯅꯤ ꯄꯨꯂꯤꯁꯅ ꯃꯇꯝ ꯆꯥꯅ ꯊꯦꯡꯅꯍꯧꯕꯗꯒꯤ ꯑꯋꯥꯐꯝꯗ ꯇꯥꯔꯝꯒꯗꯕꯗꯤ ꯀꯟꯕ ꯉꯝꯍꯧꯔꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯆꯥꯅ ꯊꯦꯡꯅꯕꯗꯒꯤ ꯀꯟꯕ ꯉꯝꯍꯧꯔꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨꯗꯤ ꯋꯥꯍꯦꯡꯕꯝ ꯔꯣꯕꯤꯟ ꯀꯨꯃꯥꯔ ꯆꯍꯤ 82 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯒꯨꯂꯥꯄꯤ ꯀꯨꯝꯕꯤ ꯈꯪꯖꯦꯕꯨꯡ ꯃꯄꯥ ꯑꯃꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯄꯥꯝꯍꯦꯟꯕ ꯆꯍꯤ 19 ꯑꯄꯣꯛꯄ M ꯏꯕꯣꯕꯤ ꯀꯧꯏ ꯀꯨꯝꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯌꯨꯛ ꯄꯨꯡ 8 ꯇꯥꯕꯗ ꯗꯥꯏꯑꯣ ꯑꯃ ꯇꯣꯡꯗꯨꯅ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯇꯝꯅ ꯂꯥꯛꯄꯗ ꯋꯦꯜꯀꯝ ꯇꯨ ꯀꯥꯡꯄꯣꯛꯄꯤ ꯊꯥꯕ ꯒꯦꯠ ꯌꯧꯁꯤꯜꯂꯨꯕꯗꯒꯤ ꯈꯪꯂꯛꯇꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯟꯗꯣꯔꯛꯄꯗ ꯄꯨꯂꯤꯁꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯃꯔꯤ ꯃꯈꯣꯡ ꯍꯪꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯗꯨꯅ ꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯀꯃꯜꯕꯥꯕꯨ ꯐꯪꯂꯛꯇꯕ ꯅꯨꯃꯤꯠ 113 ꯁꯨꯈ꯭ꯔꯦ ꯂꯣꯏꯅꯅ GOCꯅ ꯄꯤꯒꯅꯤ ꯍꯥꯏꯔꯛꯄ ꯊꯕꯛ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯇꯧꯒꯗꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯑꯣꯏꯅ ꯊꯝꯖꯔꯤ ꯍꯥꯏꯔꯤꯕꯁꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 7 ꯏꯪ 2015ꯗ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯗꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯆꯠꯅꯍꯜꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯀꯤ ꯃꯇꯝ ꯅꯕꯦꯝꯕꯔ 15 ꯏꯪ 2014 ꯑꯌꯨꯛ ꯄꯨꯡ 7 ꯇꯥꯔꯛꯄꯗ ꯂꯩꯃꯈꯣꯡꯒꯤ 38 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒꯤ ꯀꯦꯝꯞ ꯃꯅꯨꯡꯗ ꯑꯦꯜ ꯕꯤꯅꯣꯠ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯝꯄꯅꯤꯅ ꯁꯨꯕ ꯊꯕꯛ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯆꯪꯈꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯑꯣꯏꯈꯤꯕ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯧꯁꯥꯏꯄꯨꯔꯗꯒꯤ ꯂꯣꯏꯇꯥꯡ ꯈꯨꯅꯧ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯔꯝꯕ ꯂꯩꯁ꯭ꯔꯝ ꯀꯃꯜꯕꯥꯕꯨ ꯆꯍꯤ 29 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯜ ꯀꯨꯃꯥꯔꯗꯣꯟꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯂꯛꯇꯕ ꯅꯨꯃꯤꯠ 113ꯅꯤ ꯁꯨꯔꯤ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯋꯥꯀꯠ ꯑꯃꯒꯤ ꯋꯥꯌꯦꯜ ꯆꯠꯊꯔꯛꯄꯗ 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒꯤ GOCꯅ ꯍꯥꯏ ꯀꯣꯔꯠꯇ ꯄꯤꯕ ꯊꯥꯖꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯂꯩꯁ꯭ꯔꯝ ꯀꯃꯜꯕꯥꯕꯨꯒꯤ ꯂꯣꯏꯅꯕꯤ ꯂꯩꯁ꯭ꯔꯝ ꯑꯣꯡꯕꯤ ꯕꯦꯂꯥꯔꯥꯅꯤꯅ GOCꯅ ꯄꯤꯒꯗꯕ ꯊꯕꯛ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯆꯠꯊꯈꯤꯕ ꯉꯔꯥꯡ ꯋꯥꯌꯦꯜꯒꯤ ꯃꯇꯨꯡꯏꯟꯅ ꯀꯣꯔꯠꯅ ꯄꯤꯈꯤꯕ ꯑꯣꯔꯗꯔꯗ ꯐꯣꯡꯗꯣꯔꯛꯂꯤꯕꯅ ꯊꯥ ꯑꯁꯤꯒꯤ 3ꯗ GOCꯅ ꯄꯤꯔꯛꯄ ꯊꯥꯖꯕꯒꯤ ꯃꯇꯨꯡꯏꯟꯅ ꯀꯣꯔꯠꯅ ꯄꯤꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯂꯤꯕ ꯁꯦꯅꯤꯌꯔ ꯀꯥꯎꯟꯁꯤꯜꯅ ꯂꯩꯁ꯭ꯔꯝ ꯀꯃꯜꯕꯥꯕꯨꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯀꯝꯄꯦꯟꯁꯅꯦꯠ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯄꯤꯅꯕꯒꯤꯗꯃꯛ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯅꯕ ꯈꯟꯈꯤ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯈꯤꯕ ꯁꯦꯅꯤꯌꯔ ꯀꯥꯎꯟꯁꯤꯜꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯂꯩꯁ꯭ꯔꯝ ꯀꯃꯜꯕꯥꯕꯨꯒꯤ ꯂꯣꯏꯅꯕꯤ ꯂꯩꯁ꯭ꯔꯝ ꯑꯣꯡꯕꯤ ꯕꯦꯂꯥꯔꯥꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯝꯄꯦꯟꯁꯅꯦꯠ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯑꯁꯤꯒꯤꯗꯃꯛ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯁꯕꯃꯤꯠ ꯇꯧꯔꯛꯄꯗ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯅ ꯀꯣꯔꯠꯇ ꯊꯝꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯏꯁꯥꯒꯤ ꯑꯔꯣꯏꯕ ꯃꯣꯕꯥꯏꯜ ꯇ꯭ꯔꯦꯀꯤꯡ ꯖꯧꯖꯥꯡꯇꯦꯛꯇ ꯑꯣꯏꯕꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯈꯨꯡꯒꯨꯜ ꯂꯤꯔꯨꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯊꯤꯡꯂꯛꯈꯤ ꯍꯥꯏꯔꯤ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯒꯣꯚꯔꯅꯔ AK ꯕꯂꯥ ꯍꯜꯂꯛꯂꯒꯅꯤ ꯅꯨꯡꯊꯤꯜꯗ ꯃꯨꯀꯦꯁꯀꯤ GACꯒꯤ ꯔꯥꯖꯃꯣꯍꯟꯅ ꯎꯅꯒꯗꯧꯔꯦ ꯍꯥꯏꯕ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠ ꯃꯌꯥꯝꯅ ꯇꯦꯟꯇꯛꯅ ꯊꯝꯖꯈꯤ
Isadu uningbagi mayai na ngarang thil ay ithanta isagi khungul liba satuna Zouzangtek ki Kuki Tribe mafam sing yoksilubada mafam adura lairam ki Assam Rifle sing na thattuna aibu makhata na sangalakidi mafam adura aina lairingai da Bisnupur gi SDPO na telephone tarolaga security thabiratuna ayakbu mafam adura gi lauthokpiraga police station na laktuna phamina ki amasum SDPO gi maikedi gi security sing thajinduna mafam adura drone na sing mosisina tuna akan mamong na thiri soiduna isa mukesh tek kaidana phangani habigi thajaba pirakpadagi numidang waram pung taruram tarakpada Bisnupur police station nagi yumda halakhibani haina mafam khangdriba Zouzangtek mukesh ki apokpa Gyanendra Das na paumi sing da phong dorokre haidi tentakpa paumana Chuchampur da tonga sanokpu singi matakte action logadari numikhrani gi mamang gi maru ne Chuchampur district headquarter da tholagliba furup masel phuna sainabagi thagdok singi matangna tonga sanokpu singi matakta BNS amasum ITF ki tungan section singi makhada action lokhalagani haiba amaramdana electoral integrity ngakna bigi dama Aadhaar card amadi voter ID card link tawba mathau tai XCM kumza English ngani ga taraga mapana phone kiba Manipur gi electoral verification program gi matungina sasinaba voter listing humfu ga tere ka sani pan ngani fuga mari lakthoki basida vote ID da Aadhaar card ka link tawduna yamna kupna verification tawna baloina electoral integrity ngakna bagi dama Aadhaar card amadi voter ID card link tawasi yamna mathau ta hena Manipur gi hanagi minister N Berena takshilakli padma yabadi Manipur gi district ama khaktadagi sasinaba voter listing kunga mari ga satruko kuntra ga truk thengna khibasina takpadi electoral roll da sauna asubi lairi haibu uthoklabani hanagi minister N Berena election commission gi electoral photo identity card EPIC ga Aadhaar card ka link tawnabigi khongthang sitaran oi masidigi asengba asumba semdok pangamduna sasinaba amadi oidaba kyadagi ngakthok pangamlagani haidi adumainama Aadhaar pairiba singa sisu sasinaba yauribra haibadu ningthina kupna thidokpa amadi sangani haukiba matam khrada Aadhaar card asi ain kaina voter list maming hapnaba sijna khiba thengnakhre electoral integrity nganabigi dama Aadhaar card amadi voter ID card link tawbasi yamna mathoktai amaromdana Chuchampur curfew manung de security na flag mask satuna akan mangak sen gi thaurang lokhatkhri Chuchampur district makhata na pamda bi hingsa gi thawdok sing tholoktana ba district administration gi mekedigi additional district magistrate thangboi gangti na Bharatiya Naya Sanita BNSS ki subsection 163 gi makhara curfew thamlakhi badu ngasi ayuk pung 3 tagi nungthil pung 3 gi makhai fabu komthokre curfew komthokni manung Chuchampur pamda thawdok sing thokhi balaithi dukan sing thong hangna ki bagaloidana kaithel kanakhi miyamna sumau sagum thokna raktuna nongmada sangdaba yadraba pochai sing lainaki security force ki mekedigi su flag mask satuna akan section thorang sing lokhot ki adi Zomi student union na kaukiba matam kaktaba total shutdown gi khongjang ado haujuk phawbi oina di handokpa leithri total shutdown amadi curfew manung oirabasu CBSE na lawa exam sing adumak pangthokani adi Amaramna district administration ki mekedigi ngasi pung 3 tagi nungthil pung 3 gi makhai fawba curfew komthokibadu district asigi kangbai Samulamanamadi Sangaikot subdivision gi saruk singde curfew komthokhiba leiti hairin supau sta phungdorokli Amaramdana thiba khangdana lairakhiba Rahul Zouzangtek kaidana phangli Kaisampat leimajam laikai digi Zouzangtek mukesh kun apokpa Gyanendra Das haujuk phawba langla langjin khangdana leiringai serasida ngarang ayuk pung tarukrom taba matamna masagi mayumdagi thokhibadagi thiba khangdana leirakhiba Khurai Thangjam laikai digi Rahul Thangjam sei taragama apokpa Thangjam Suras tek kaidra ngasi phangle hadi imung manunggi miyoi singna pauksi esida phungdorakpada Thangjam Rahul na sakhiba matam video footage tagi mathang yengduna khungul lirakpa matamda ngasi nungthil pung 3 rom taba matamda Kaisampat junction dagi phangma ngamkhibani hadi Amaromdana standard college ki regular principal hablakpadagi student union na matam kaktana college boycott toram khongjang adu handokre saliba sayesigi February 18 da principal in charge ama oina laidiba college amabu tha mari khaki principal in charge ama na motchinna ba order tholakliba order asi kaktuna regular principal oina hapkadabani haina standard college ki mahiru amadi student union na matam kaktana college boycott tawduna principal office yaunu college ki gate thingzinduna khongjang jangsilamadu kudaktagi suspend tawri haina standard college ki general secretary asem Bebek Ras na phongdokre wafam asing asi college asigi conference hall da pangthokiba pawgi mifam amada phongdokibani
Mauna makata na hai saliba tha sigi taraga nipan thokiba order amada standard college ki oina tha mari khaki principal in charge oira hablakiba order adu kaktuna saliba tha sigi taraga nipan gi order amada Mairembam Suresh Hanigi GP Women College ki Zoology Department ki Head of Department ki regular principal oina order thulakpabu mari lainana department amadi principal asibu college asigi mahairoi amadi student union gi maikei gi taramna okpaga loinana thakatpa phongdorakhi mauna pawmising da makhatana phongdokhibadi college asigi mahairoi amadi student union na college asibu matam kaktana boycott tawduna khongjang sangslambadu khudaktagi khongjang adu suspend tawduna principal gi office yon college ke ngasidagi hangdolakani hauze ki oina standard college ki oina oza yamna watpana marang oiraga department amada oza mari mangana pugadabadu ama khaktana puraga leiba phaw yauribani asiguma khudong sadaba kya sibu education department am yeng sangbiduna awat oza sing atuba matamna thabiraknaba pungning singsilakli amaromdana wamana lamdam asigi saisakpa lakpati ga unaduna lamdam sigi nat ka mari lainaba laining laison soliba singna yariba makai mamalol da saksona bhaisakre wakalon manaba apunba wama kangli pakna mamang sai english ngani ga kunga mari da lakthokhibagi matungina handak sai english ngani ga kunga mangadi gi lamdam asida nat ka mari lainaba laining laison da saksoliba singna yariba makai mamalol da saksona na balakthokiba warep ki matungina lamdam asigi sakna raba pabung laima pokpam lakpati sai Kumfuga teret kwa kaitel thauda babok laikai de liba masagi sangai de wamagi president nongmaitem nakhomba ga unaduna wari sanakre haina wamagi secretary publicity ki thaupuri ba lamdamba salamna khuyek pi duna thadorak pachirol sina hari unaba du wamagi mekai digi natka mari leinaba lining laison da saksola basingna yariba makai imalol da saksona na bu wari sanaki wari sanabadu da ahal oiraba saisakpa lakpati na haujikti miyamgi apamagi matugina madi wamana sukana hotna bibadigi ngasidi ayamana mamalol saksonba haurabani haina phongdoki masigi matangna su wamagi thaumisingna lamda masigi mafam ayambada koina satuna mamalol da mapung phana saksoli bra haibadu athubari yengsinba hauraga nenasu maming leiraba saisakpa ahal oiraba lakpati gi mafamda phongdoki haidi wamagi sirol sin hai wamana sangsiliba khongjang asida kanaguma furup amatagi lining laisona atamna singnaba karisu lekti tawbutabu masamasagi mamalol sakotna na bohona bada miyam punamangna sakotmina siloina wamana mamang sa english singani ga kunga mari gi mars kunga mangadi gi lamdam asida pangtokpa maruoina luhongba haijing pot ka hena phisang khanba kek pinaba kek inaba khudop sinaba madi luhongba lana tharong gi sona pungi akoibada se phamliba miyamda hena paisa thabi gi satnabi ama oina mapan gi senjau paiba kayana tawriba dubu lamdam sigi senjau paiba kharana mitau tamduna lamdam satnabi ama gum satharaktuna mitai gi leijaramba phajakraba satnabi kya muthalak paloinana nong masuraga sajaba misam kya asawu sapu pirakpa du muthanaba khongjang jangsin baukhibani loinana lamdam asigi miyamna ka hena pamnakhiba amadi wamagi khongjang bu maike kyadigi thaganarakhiba numitpu ningsingduna lakliba mars kunga manga numitpu wamagi thaumisingi oiba saklen yauna haraute amna pangthoklagani ngasi de khongjang asi lamdam asida inatpu nungsijaba lup taragani pana punna iol kobo lup ama semduna punna khongjang sangsin bahuri masida wama su saruk yaduna asobo thaudang lawren su paus ta makhatana phongdorakli